BISHNUPUR district LEIBA CPI की district office open BHAVAN द SAP Manipur SAP humanity Haina Mingthonba Thouram ama Pangthokhre district asigi manung chana LEIBA assembly constituency tarukta leiriba party asigi luchingba singi damak sin khiba thauram aduda comrade KS Kolesandra na mayai tangwal lawkhibaga loinana S CPI Manipur की State Secretary L Thoiran, Assistant Secretary M Joy Kumar, and Singazit Amadi All Manipur Nupi Marup की President M Sakina Maru eba Mithunglen Sing Oina Sarukyaki. Thauramatuga Mari Lena L Thoiran Hai. Thauramasi CPI na Sinduna Lamdamasi District Kuding Makta Pangthok Labasu CPI Kaptana Manipur kan Banatraga Toklib Iranga Sigi Warusin Purpa Ngamgada Banate Miyanga Punna Manaba Thaudang Lomina Rabamatam that the Warusin Asi Purupangam Gadabani Marilena Basina Su Iranga Sigi Warusin Purak Nabokonabi Haiki Thauramatu Assembly Constituency Taruktage Kangat Laba Delegate Sing na Tungan Warep Kiasu Lauki Amaramda district asi tourism gi hap ama oirabasu mafam asigi khunja singdi law uba amasung nga pham tawbana maru oiba sinpham oiri manamaduna law singo gi thabak thauram sing mai pakna paikhat pangam na ba loktak lift irrigation gi canal sing asi chahi chupai ising sel halu haina su CPI Manipur na mari laina ba sing pukning sing silakle